ꯆꯥꯗꯣꯔꯦ ꯑꯩꯈꯣꯏꯗꯤ ꯃꯩꯔꯥ ꯁꯪꯗ ꯅꯣꯏꯅ ꯅꯪꯀꯣ ꯌꯦꯡꯉꯨꯅꯦ ꯃꯥꯁꯤ ꯉꯁꯤꯗꯤ ꯇꯧꯔꯒ ꯁꯤꯟꯕꯤꯔꯒ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯒꯣꯅꯦ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯥꯎꯔꯁꯦ ꯉꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯅꯗꯤ ꯊꯥꯖꯗꯕ ꯆꯨꯝꯅ ꯚꯤꯗꯤꯑꯣ ꯅꯝꯃ ꯊꯥꯒꯠꯄ ꯃꯥꯟꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯇꯩ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯉꯛꯇꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯃꯥꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯦ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯕ ꯆꯠꯀꯗꯕꯅꯤꯀꯣ ꯗꯦꯜꯂꯤꯗ ꯑꯗꯨꯅ ꯉꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯦ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ 4,26,000 ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯑꯗꯨꯅ ꯄꯥꯕꯨꯡꯁꯨ ꯅꯥꯕ ꯐꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯑꯗ ꯑꯩꯈꯣই ꯄꯥꯕꯨꯡꯅ ꯉꯁꯤ ꯆꯠꯀꯗꯕ ꯑꯩꯈꯣই ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯣꯏꯗ ꯉꯥꯝꯗꯕ ꯍꯥꯏꯅ ꯅꯤꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯔꯦꯝꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯗꯤ ꯆꯠꯄ ꯍꯧꯔꯦꯀꯣ ꯗꯦꯂꯤꯚꯔꯤ ꯆꯠꯂꯦ ꯐꯥꯒꯤꯗꯧꯅꯤ ꯑꯩꯅ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯦꯃꯥꯖꯣꯟꯒꯤ ꯗꯦꯂꯤꯚꯔꯤ ꯆꯠꯄꯒꯨꯝꯕꯅꯤ ꯄꯣꯠꯆꯩꯁꯨ ꯈꯣꯡꯒꯠꯂꯨꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯕꯨ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯁꯤꯔꯥꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯖꯒꯦꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯣꯏꯅꯗꯤ ꯄꯥꯡꯕ ꯉꯝꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜ ꯄꯦꯖꯇꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯅ ꯄꯥꯡꯉꯒ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ ꯃꯥꯏ ꯄꯥꯛꯄꯒ ꯑꯣꯏꯕ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯃꯥꯏ ꯄꯥꯛꯄ ꯇꯪꯈꯥꯏ ꯑꯃ ꯄꯥꯛꯑꯦ ꯑꯩꯗꯤ ꯃꯥꯏ ꯄꯥꯛꯄꯗꯨꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯀꯩꯅꯣ ꯆꯠꯇꯣꯏꯅꯤ ꯗꯦꯜꯂꯤꯗꯀꯣ ꯂꯥꯏꯌꯦꯡꯕꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯗꯤ ꯂꯥꯏꯐꯝ ꯃꯤꯅꯁ ꯑꯕꯣꯗꯨ ꯂꯩꯔꯦ ꯂꯩꯌꯦ ꯉꯁꯤꯒꯗ ꯂꯧꯕꯅꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯅꯕ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯣꯛꯇꯨꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯑꯩ ꯁꯣꯛꯎꯔꯦ ꯅꯔꯥꯟ ꯁꯦꯅꯥꯗ ꯅꯔꯥꯟ ꯁꯦꯅꯥꯗ ꯁꯣꯛꯑ ꯃꯇꯨꯡꯗ ꯑꯩꯁꯤ ꯁꯤꯖꯗ ꯂꯥꯏꯌꯦꯡꯗꯅ ꯈꯣꯠꯇꯅ ꯀꯨꯏꯅ ꯂꯩꯖꯔꯨꯔꯦ ꯃꯇꯨꯡꯗ ꯐꯔꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯐꯔꯛꯀꯅꯤ ꯇꯧꯕꯗ ꯑꯩꯁꯨ ꯐꯒꯗ꯭ꯔꯥꯅ ꯃꯄꯥꯟꯗ ꯆꯠꯇꯕꯤꯗ ꯁꯤꯗꯩꯗ ꯗꯥꯛꯇꯔꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯀꯦꯌꯔ ꯂꯧꯔ ꯌꯦꯡꯕꯤꯕꯅꯦ ꯑꯗꯨꯕꯨ ꯐꯔꯛꯈꯤꯅꯦꯅ ꯑꯩꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯉꯥꯏꯖꯔꯝꯕꯅꯦ ꯑꯗꯨ ꯃꯣꯏꯅ ꯂꯥꯁ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯖꯀꯥꯟꯗ ꯑꯣꯄꯔꯦꯁꯟꯗꯨ ꯇꯧꯕ ꯌꯥꯈꯤꯗꯕ ꯁꯤꯗ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯑꯥꯎꯠꯁꯥꯏꯗꯠꯇ ꯗꯦꯜꯂꯤꯗ ꯑꯦꯝꯁꯇ ꯆꯠꯀꯦꯅ ꯉꯁꯤꯁꯦ ꯃꯣꯏꯒꯤ ꯗꯥꯛꯇꯔꯒ ꯇꯥꯟꯅꯖꯔꯒ ꯃꯣꯏꯅ ꯑꯥꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯑꯥꯗ ꯑꯩ ꯆꯠꯆꯒꯦꯅ ꯉꯁꯤꯁꯦ ꯂꯦꯞꯆꯅ ꯉꯁꯤ ꯆꯠꯆꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯆꯠꯆꯒꯗꯧꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯉꯥꯡ 360ꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯃꯣꯏꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯤꯗꯅ ꯃꯣꯏꯅ ꯂꯥꯛꯄꯤꯕꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯐꯦꯁꯕꯨꯛ ꯀꯩꯀꯩ ꯑꯃ ꯊꯥꯒꯠꯄꯤꯗꯅ ꯑꯉꯥꯡ 360ꯅ ꯊꯥꯒꯠꯄꯤꯕꯗꯒꯤ ꯉꯁꯤꯗꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯐꯪꯖꯗꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯂꯨꯄꯥ 5,500,000 ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯃꯁꯤꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯅ ꯂꯥꯏꯌꯦꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯅꯥꯕꯁꯤ ꯐꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯃꯇꯦꯡ ꯌꯥꯎꯖꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯟꯁꯤꯗ ꯁꯔꯨꯛ ꯌꯥꯖꯈꯤꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯅ ꯁ꯭ꯄꯦꯛ ꯎꯞꯄꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯃꯥꯜ ꯂꯩꯔꯝꯃꯦ ꯀꯔꯤ ꯃꯥꯜꯂꯤꯕ ꯆꯠꯂꯣ ꯁꯤ ꯌꯦꯡꯉꯣ ꯅꯪꯁꯤ ꯖꯦꯝꯁ ꯕꯣꯟ ꯂꯥꯁ ꯗꯦꯁꯇꯤꯅꯦꯁꯟꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ ꯏꯃꯥꯁꯤꯡ ꯃꯩꯔꯥ ꯐꯝꯕ ꯌꯥꯎꯃꯤꯟꯅꯔꯤ ꯀꯩꯅꯧꯗꯒꯤ ꯏꯃꯥ ꯑꯃ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯝꯃꯥꯡꯅꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯈꯨꯅꯧꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯩꯈꯣꯏ ꯌꯧꯍꯟꯕ ꯉꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯁꯤꯡꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯆꯥꯁꯤꯡꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯁ ꯗꯦꯁꯇꯤꯅꯦꯁꯟ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯤ ꯃꯩꯁꯦ ꯇꯤꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯉꯁꯤꯁꯤꯅ ꯂꯥꯁ ꯗꯦꯁꯇꯤꯅꯦꯁꯟ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯏꯃꯥꯁꯤꯡꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯁꯤꯗ ꯍꯥꯏꯔꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃ ꯂꯝꯃꯥꯡꯅꯕ ꯏꯃꯥꯗꯣ ꯁꯤ ꯂꯩꯀꯣ ꯕ꯭ꯂꯨ ꯂꯤꯠꯄ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯃꯥꯁꯤꯅꯤ ꯄꯨꯟꯅ ꯆꯥꯔꯁꯦ ꯃꯈꯣꯏꯗꯤ ꯑꯃꯗ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒꯦ ꯆꯥꯛ ꯆꯥꯗꯣꯔꯦ ꯑꯩꯈꯣꯏꯗꯤ ꯃꯩꯔꯥ ꯁꯪꯗ ꯅꯣꯏꯅ ꯅꯪꯀꯣ ꯌꯦꯡꯉꯨꯅꯦ ꯃꯥꯁꯤ ꯉꯁꯤꯗꯤ ꯇꯧꯔꯒ ꯁꯤꯟꯕꯤꯔꯒ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯒꯣꯅꯦ ꯃꯩꯁꯦ ꯕꯣꯟ ꯐꯥꯏꯌꯔ ꯑꯆꯧꯕ ꯑꯃ ꯇꯧꯔꯒ ꯀꯦꯝ ꯐꯥꯏꯌꯔ ꯃꯆꯥ ꯑꯃ ꯇꯧꯔꯒꯀꯣ ꯏꯟꯖꯥꯡꯒꯁꯦ ꯂꯩꯔꯤꯅꯤꯉꯣ ꯏꯟꯖꯥꯡꯁꯨ ꯂꯩꯔꯨꯔꯦ ꯁꯤꯗ ꯀꯥꯡꯁꯣꯏꯁꯨ ꯂꯩꯔꯦ ꯀꯥꯡꯁꯣꯏꯁꯤꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯍꯋꯥꯏꯁꯨ ꯂꯩꯔꯦ ꯀꯥꯡꯁꯣꯏꯗꯣ ꯏꯃꯥꯅ ꯊꯣꯡꯕꯅꯤ ꯍꯥꯎꯔꯝꯒꯅꯤ ꯍꯥꯎꯅꯤ ꯅꯣꯏꯅ ꯀꯧꯔꯛꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯑꯆꯝꯕꯁꯦ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤꯗ ꯌꯥꯝ ꯆꯝꯖꯕꯅꯤꯅ ꯃꯩꯒꯁꯦ ꯅꯨꯡꯉꯥꯏꯔꯦ ꯆꯝꯖꯕꯁꯤꯗꯅꯦ ꯑꯃ ꯌꯥꯎꯔꯤꯌꯦ
Chầm với ả rồi. Xăm mấy à rồi. Ồ, xem nhau rồi. Chầm với ả rồi. Ako'y punjal lagi dong. Sẽ punjat bea đi. Ako'y sinaw dong punjal lagi dong. Alak alak. Khâu. Sẽ sắp xếp hamani lên ngoài rồi em mà. Iya iya, ako'y hama ko. Anh ra ra lupa na. Kasi Kasi yaw ani le nang me. kaksaro na para. Yung to. Kopi nang kisar mo na ba itong biyan niya? Yaw le me ha. Ano ima sing sing biro. Samine se mau jo. Sada be aw so. Sa đuổi đi lâu sa rồi sa. Sada de mau samine to. Không phải người ta hay mua nè. Kai phao cái này. Cái đi nó nuôi một homo rồi hết, sắc của cái tăng sao rồi hết. Sai de. Ai cũng sủng anh chạy. An maya sang ko saksa ba ni ko na. Hao. Sao nó mà giá không? Ha. Ai ne nam noi cha ro. Mà thì sẽ ao mo. Đi cầm chỉ. Bộ biêu cái đó. 아, 보비 씨. saksa solo đấy. Hao. Bozo ko ito ya lo ne. Hao ko ito be. Hào ai yên mà rồi đó đâu ai sao? Kalau apa yang masih gitu, kita sudah ke video sudah sejak yang matang video belum, kita